अहानबदा मरुइबा पाव ngasi malem gi atai mafam da pangthokna bagum World Suicide Prevention Day ge thoram Manipur da su pangthokna kre Regional Institute of Medical Science ke Department of Plastic Surgery da maina pokpasing layeng na ba unit ama hangdokre amade thamoigi laina na awaba mayok nariba thinungai dage laishram ingona lengaki amade miyam gi mateng nirakle Poni TV na sandok chaba pungja asigi Manipuri pau meeting tabir bisingbo BIDYASANA na taram nokchari pau sandok na pizari Miyoiba amada judgment piroidabani punishment haibasi miyoiba amada pifam thokte ishwar na pigadabani amadi miyoiba na khwaidagi kizaba asi siba haiba wahi asini haina Health Services ke Director Dr. K. Sasikumar Mangang na phongdokre wafam masing asi lamfel patalaiba Indian Medical Association holda Creating Hope Through Action haiba team da pangthokpa National Mental Health Program State Health Society National Health Mission Manipur na kutsam naduna sinba kunsuba World Suicide Prevention Day ge thoramga mari leinana phongdokhibani thoramadu Health Services ke Director Dr. K. Sasikumar Mangang Medical Directorate ke Public Health ke Additional Director Dr. Y. Gopal Krishna amadi Medical Directorate ke Medical Care ge Additional Director Dr. Lalthari Marna Chief Guest President amadi Guest of Honor oina sarugyakhe thoramaduga mari leinana case asikumarna makha taraduna hai soire khanglaba miyoiba amada hinna bagi hopi ba tangai fade henna chaiba ngangba taurubana mage wakhalda suicide taurage khalakpasu yai mama mapa oiba singnasu makhoige mafamdage lauhidak na chingba mi siba yaba pochai lapna thambigadabani amaromda inkhatakliba nahasingna mobile sizinabagi chang hengalakpa na maram oiraga exercise walakpa mama mapa imung manungi mioi singa pau phongna ba walakpa asi su yamna chawba asoiba amani loisilakpada mahakna makha taraduna hai suicide haibasi laina makalamani haina miyamna lobiraga masibu cure tauba ngamnanaba school college na chingba kayada awareness piba darkar tarabra haina su phongdokhi doctor ne kiram ko kitab ni chamcha ko kitab ni pok sipu ke lai pok kan ni ga na kitab su pangchat chawya su to do action na anu na ekoi ki government su escape to pe apa action Matam nelo kita objekse mobile tu kereta aman sikan pain tu kata leh mama apa sih besu hai di ngam ayu su ayu sah sina mobile sini lekanda cai tu pun mau tu kanda I can do further actions adalah kereta ke mobile tu kereta kan pain tu kereta exercise waktu Regional Institute of Medical Science RIMS ke Department of Plastic Surgery da burn unit maina pokpasing lain na ba unit ama ngasi hangdokre National Program for Prevention and Management of Burn Injuries ki makhada ICU Operation Theatre yauna hangdokhiba ngasi gi unit aduda RIMS ki Director Dr. A. Dhanta Singh Medical Superintendent Dr. N. Sanjeev HOD of Plastic Surgery Department Dr. A. K. Ibohol amade tongan ba RIMS ke Department ki Dr. Kayana Sarugyakhe Tauramaduga Mari Lenana RIMS ke Director A. Santana Hai Maina Chakpadagi Shokpa Haibasi Anaba Kayadagi Kahena Sokpa Oigali Maina Chaklaba Anaba Kaya Unit Asi Hangdoklabanina Soidana Kanaba Piragani Hana Ladiba Malaba RIMS ke Block Sing Asi Malakpa Maramna Atopa Building Oina Tongana Ihan Hanna oina block asi sagatpani RIMS ki hanagi changfam aduga punsin nadabida tongana changfam yawba block ngasigi sigga ahum subani department asina RIMS ki mamai oigedaba maramna hauji sengbat liba asigi mathakta amuk hapchingani loinana RIMS ki damak mahak
amadi mahakki team na ngasi fawba angamba honaduna lakre makha tabada pahogadaba director aduna su hena honabiraku haina phongdokhe plastic surgery na sukwana tawjarapasigi unit la akoi sir lai se OT amasu yawram base adegi akoi ICU yawbase nduga masigi oxygen pipeline loin connection tawbise tasembe gi di akoi covid ki 4 wave tadi third wave ka 4 wave ka season aba hawgarbane sigi OT siga akoi gi oxygen line siga adugo mayam sing sigi cooperation mayam sing pipirapatagi akoi ngasi sumaina tawgo ngamjabani sina face of the rims oigadoi na akoi masigi matakta floor ama MS na haigi damaina adugi aim da lei waraba matam akoi na yamna matam da oina support of virakpegi matam sawut virakpi dangte yam jam thagachari Miyoi bagi punse amade laibak tambang amde kanana su hayeng kari oirakani haibang amde masa king launa thabak ingkhang su nomduna imungi punanaba honabada afang ba check suba lau uba nga faba matam gi thabak suduna hinana bagi lanfamda kanna lanthengnariba Bishnupur district ke tinungai ward number 6 da leiba laishram amukhomba amade sundari gi anigi macha ahan masagi chahi kunipan suraba laishram ingo khanghodana heart naraktuna aruba fivam da famungda taduna leiri magi anaba asi jun thada khanghodana sor honba warakpadagi mangal hospital da layengki adudagi jenims da july da amuk aduga september ahumda koirengai CMC hospital da aduga thasigi mangada rims da amuk layengduna leirakpadu ngarang mapanda puraga lainana bahairakhi loinana discharge tawraktuna masagi yum tinungai gi yumda halaktuna leire ingogi loinabisu hozik machanupa ama unaduna hospital da leiriba fivam asida achoba senfam ama puthoklaga mabu layeng ba haibasi yamna aruba ama oire law inkhol yonduna layeng si hairabasu magi kariyamata leite hozik mana nadun hipliba kangthol amaga chak thongliba ka machasida punna leiriba sini asigumba fivam asida upai leitrabi apokpi mama laishram sundarina machagi punsi kananaba amade pikleba angang singi yengbiduna magi imungi khanbiraga layeng binanaba chief minister N Birengi mafamda loinana lebak miyam nasu mateng pangwinanaba haizarakli amade anaba masanasu mabu miyam amadi laingakna mateng pangbiduna magi punsi kanbinanaba media ki thongda haizarakli aina sururaga nongmagi afang sururaga saabani aidi isagi lupa lak tara kunje puthungningai leiti aidi mayamna nungsibiraga ibu isagi thawaidani khanbe imau nu bijo delivery case ki operation da tawgana lejini misda leiye aibu nungsibiyu mayamna ai upai leiti ai koram dari isagi puthi kanna mayamda babu ngai kadara kare ai kadara sim birin da sunung sibiu isabu da dikan biyo restamu ini mangani mulai dulu ini mangani mulai ngasi kuma ngarang kuma lagi mu ai je aksang yam nungai tere aduh mari lena ba kogi media gi thongdagi pabung birenda ikhulona na hajer ai bom takan bi hoina pabung birenda trade ai bu kanbina bayena nasana na khonjari pabung birenda sinatana sagi dikarimu pilot lan thum hari pa karimu thamamda ipas laigire aduna media ki thongdagi pabung birenda ina khanna khorumjari pa Raja Ram Mohan Roy Library Foundation Kolkata gi sponsorship makada District Library Thobal na sinduna ngasi Raja Ram Mohan Roy gi chani angkai suba birth anniversary thoram ama Thobal Melaground Community Hall da pangthokre thoram aduda Thobal Municipal Council Ward number 1 gi councillor Okram Inautombi District Library Thobal gi librarian L Pramod Kumar Manipur University of Culture gi librarian Dr. TH Khomdon amasung Anandapurna
School of Science Taubalgi Principal Sapam Swaminathna Sarugyakhe Thauramgi Mangoinana Women Empowerment Haiba Teamda Pangtokpa Mahiri Singhi Awareness Rally Amasu Taubal Municipal Council Ward Number 1 Gi Councillor Okram Now Tombina Taubal Mela Ground Gi Lamthake Tungda Rally Adu DC Office Taubalgi Gate Fauba Chatlaba Matung Mela Ground da Amuk Halakhe Athoiba Mitungi Warol Piraduna Okram Inautombina Haikibada Nupida Sakti Pigadabani Nupibo Awang Batakta Tamgadabani Amadi Child Marriage Tinglambana Jingba Kayagi Matangda Rajara Mohan Royna Laukiba Taudang Singbo Singthaki Mahangna Makatana Hai ngasigi haurakliba mahiroi sing asi library da chatpagi hainabi amata lairaktre tonganba lambi amata chatna khiga Badawna Taurakle Library asi Lausingge Pukaini Haribani Masida Changnaina Chatpige Mahuta Lekai da Ladiba Angang Singna Mayai Kaba Nisada Lupsilakba asi Laibak Tibani Haki Namsa Bema Hungla Rosa Kawanon Una Makuna Nabina Mata Adona Yum da Ima Ipa Padam Dawaya Nisana normally you deliver other area Mother Bema Pandaway Davana de Sona Davana de Sa in Haini equally in Mama Masuma Payre Mapuin the Tamana upon the Sasa Sonia Pavina equate anything the way I take Adona 95% equate the way I take Babana of the Sway Matisha when you own the Mata I like to say I Laibaki oina Utra Sanglen Sana Konungda ngasi Langban Chara Tamba Haisoi Katpage Tauram Manipur ge Ningthau Laisemba Sana Jabana Luchingduna ngasi ayuk pangthokre Tangai Fadana Kum Khudingi pangthokpa Tauram Masida Lairam Lenda Tinkraba Thawai Mirel Pumnamake Mafumda Hailai Cheng Katuna Makoige Thauzal Nizabani Haina Rajya Sabha ge MP su oiriba Laisemba Sana Jabana Fongdokhe Ekoi kana gumba haidi ba thorom ase pang bangam jadaba pangge na khalaga su magi kari haidi masa masu lai jadaba magi damakta ne haibada kana ta hai ma lai ma kapina ba lai to punna makko na singsan jaraga du maina lona mak laiba ki na ngasi je pangja bani aduna ikona thaja je sumaina ikona thorom ase ekoi pangja basina ekoi gi lairam lenda lai graba du ma thawai mayam du no pen bi dana koi miram lenda le hoi ba koi mayam du afaba yai phaba pina bidna laibak si ingna singna Nuwa ya kena pangani hai begitu bawa kalon duda masih gilang bagi haisoi tamba cara tambi tharom se sumaina leiba kiuna punna masih pangthuk jaban Ngasi Maitai Council Moregi Office ta Indo Myanmar Workers Forum Moregi President Ningthau Khongjam Pulindrona Settlement Department na Border Town Morieda Inglising amaga chamapan marifu nipan dagi patata ba hukibadagi ngasi fauba mari leinaba thabak thauram pangduna lakle matamgi matung inna computerized pata semba amadi chumthokpa Manipur lenga ke mari leinaba loisangna check tauba haurakpasida passenger ngakta tongba rail gari gi daba ngakta thanamba engine di yaudaba chapmana re haina fongdokre amin khakta tharaktuna ASO SK Yaudabana Patada Kudyek Pinanaba Department ki official Laitabadagi Tabak Mangam Sandre Tha Amaki Manungda Moreda ASO Taragi Team Ama Numitaruk ni Khakta Moreda Lehenbiu Maramaduna CMN Berengi Meeting Jangsin Bagal Winana Oidiba Fibum Asibu Yengsin Binanaba Media ki Kuthangda Taksin Kre Settlement Revenue Department ki Ubiriba Lenga Timapung Sri the Honorable N. Biren Singh da ay appeal to janingi madudi Moreda settlement ni tharakpada pura ASO SK jawba timsi tha manung da numitaru ni khakta Moreda thabiu tha tha gi numitaru ni da thamba matamda tha ani hum da loina mak check to loini choi ta wada ba officer yaw da banina masidi rail station da mi picture yaw ba daba thamamaga engine yaw da bagi mawong da Moreda leire masigi thabak si Lebang mapuna amutang yang janbi wadna apil tok jari Pauge marak thana tin ba pekama
BS Enterprises Kasamthongna organize tawba manga suba langbal kaikil lakadoriba September gi tang taraga tagi October gi tang taraga ni thoi phawba Palace compound leiba apta kangjai bungda pangthok sargani Langbal kaikil asida Manipur de leiriba furup khudingmakki cultural item amadi store sing phongbigani Mangarak suba langbal kaikil asida national amadi international gi oiba store chama hena saruk yagadori Nipal Tangana Pangthokwa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudongtawa thamjai tongan musical event rock show Manipuri matam isai loinana Bid the Star dance competition amadi fashion event kaya su langbal kaikil uba phongbigani Please come and enjoy at Langbal Kaikil Please come and enjoy at langbal kaikil Break matung na makhataba pau piziri Facebook na chatharak pa school survey gi manung channa ngarang Facebook ke vice president na luching ba team amana larik yangbam high school thamchet high school amadi chingmairom upper primary school da yengsin ba chatubada larik yangbam high school gi oina toilet matik chana leitaba class 1 to 10 leiba school asida primary level classroom fazana sembidaba mamitari school gi maintenance sahi ani sure piraktaba hairi amaromda chingmairom upper primary school gi oina toilet furniture amade classroom matik chana leite amasung thamchet high school nongmaibungi oina su classroom furniture water tank midday meal hall matik chana leite amade school asida fencing tawdabna pochai mangba amade school campus manungda changlaga number 4 kapsilamba thegnare hairi loinana school asida oza yam leibagi wathok asi atopa school singdagi immigration tawrakpanani hairi maramasina mari leinaba department na masigumba school sing asi yengsinduna oza leitaba atopa school singda thabinabasu apel tawki fesok na education minister bu khoidum upper primary sekmai zinda oza ani thabirakpage thagatpasu phongdorakli Imphal East District ki manung chanba hata golapati mayai lekaida BJYM amade yada anina nisa thingbage saruk ama oina chatharagliba thabak thoram ki pau loba chatluba paumida khut tharakpa amju amade EJM anina pendaba phongdorakli amjuna paumi singda paumini saktak nanaba piba press thaba jacket su lidliba naharol thodang ge pauche paumi W Johnson bu nisayon ba ni haidna faduna furakiba haibasi paumi singbo ikai kumnadabani haina lawi W Johnson bu masana paumi ni haina mioi sing aduda hanjin sakta khe amade BJYM ge security na laktuna mahakpu kankibani masigi damak amju amade EJM ge maikaidagi tawimal ulakli Thagdokadda Chenariba Mioi Singh Faduna Makhoigi Mathakta action Lakhakadabani Amade Matungda Paumi Singda Apanba Bibidana Basu Fongdorakli Ngarang Irawat Bhavan Imphal Manipur State Council CPI na Sinduna Party Asigi Achoba Condolence Meeting ama pangthokre Senior Journalist Nongmaithim Deven Leikhidabagi Awaba Fongdokpa Oina Pangthokhiba Condolence Meeting aduda Part ke Central Executive M. Nara Party ge Control Commission ge Chairman L. Iboyaima, State Secretary L. Toiren, Wage Train, Theoretician Thokchom Yai School Salam Induction Amade, Atai Member Singsu Sarugyake, Toiren na awaba fungdokpa aduda Laikhidraba Devena Hinglingaida Tauramba Tabak Tauram Singi Matangda Miyamda Warol Kara Thamke. Manipur Youth and Student Union MYSU ge thabak thoram singda hena mapung faba amade manaba khunai ama oringna bagi pandamda union asige lilong unit committee amade thaupu khiba sing ngarang lilong haurebe makha laikai high madrasada MYSU head office ke general secretary Pukrimayum Sadam amade vice president Gurumayum Nil Sarmana mayai tangbal lauduna Haudokhibaga loinana thabak thoram sing ngakna chatkani haina wasak laukre MYSU na naha sing tinjang kaijang daba sing
naharol singgi matik chaba amade makhong sengba changi maram asina Manipur ge mafam khudingda MYSU ge district committee amade branch unit sing hangdoktuna MYSU ge wakalon chenhanba khaktanatana lairiba naha amade mahiroi singda iraipak iramdam nungsibage inot ithil piduna ahongba chaukhatpa iramdam ama purakna bagi pandamda unit branch ama hangdoktuna lakli haina phongdoke Narendra Modi na Prime Minister oirakpa ing lising aniga taramari ge June thadagi Sanvidan ge makhada leiba Independence Institute sing khutlai oina sizinaduna BJP na lengak sasan paidaba state sing mara chetanaba honarakliba si Manipur State Council CPI na akanba mawongda condemn tawri leibak asidagi senja thumja muthananaba achetpa fireb laukiba Narendra Modi mahaki gerwa machuge party na lengakba State singbo senja thumja leitaba oina miyamda uhananaba honariba asi yamnamak laibak thibani horse trading ge pambai makhada Congress lengak session pairambadagi BJP na amuk hanna lengak paikraba Madhya Pradesh ke Chief Minister Shivraj Singh Chauhan masamagna pairiba Women and Child Development Department asina Galwadi Center kayada lemna yentoknanaba machi oiba chinjak makhal kaya puthok pusin tawbada chawraba senfam kaya haina thokre haina state asige editor general na phongdorakhiba leire adumakpu corruption tawriba state asida Narendra Modi na CBI Enforcement Directorate thajinduna thizin humjinba tawdariba si CPI na agakpapok e Madhya Pradesh ke editor general ge matung ina machi oiba pot kaya puthok pusin tawbada motorcycle amadi auto rickshaw sizinakibage record media da handakta phongdokhiba du laibak asida amukta thokidriba food transportation ge achoba scam amani haina phongdokhibaga loinana Madhya Pradesh ki scam asida cheneriba miyoi sing maru oina Chief Minister asi athuba matamda fam thadokna naba CPI na thadorapa cherol amana palle AICRP Forest and Utilization College of Agriculture Central Agricultural University na Sinduna College sige Assembly Hall da Khare Forest Day ge thauram ngarang pangthokre thauram aduda Department of Veterinary and Animal Husbandry ge Director Dr. NG Ibotombi Kauge Director of Research Dr. S Basanta amade AICRP ge in charge Dr. L Nabachandrana Maruiba Miyoi Singh oina sarugyake thauramadu haudoklaba matung technical session amasu pangthokhe loinana androda leiba cow research farm dasu field visit tauke thauramadu ga mari leinana AICRP ge scientist Dr. R Joseph Koirengna hai sangom pothok nongmage mathau taba hengalakpa amaromda machinja ki awatpa lakpana khudung chadaba kaya mayoknariba asida lamdam asida sashan maru oina sangom thokpa sasing loiriba miyoi singda hena khanghanaba amade makhoibu hena pukning thawatnaba thauram adu pangthokpani haike Masi akoina pangthoiba program sina Kharif Forest Day haina 2022 maruoina akoina pangthoiba maramna akoi Manipur da leiriba akoigi sasen loiba maruoina sengom thokpi loiriba ichininau farmer singda hena aware oina ba encourage tawnaba maramdi nongmagi sangom gi darkar oirakpa kano sida machinjak sina hena problem oiraktuna sen loirakpa ichinau sing gida tuglakpa nataraga sinpam si thaduk pagi problem yam koina thingnai si mathakta akoina sajigna sensip yam laina loiba yai habagi adugum program amase koina ngasi sinjabani Pumpkin crew na Chingtam Art Hub ka kutsamnaduna numit nini changna pangthokadaba Dance Fest Kill the Beat 2.0 gi thoram ngarang hiangthang mayai lambi da leiba Iraima Eco Park ta pangthokre thoram asi horakliba naha singi haising basing uthoknana ba pandamda sinbani hairi thoram aduda additional SP Traffic A Debananda Pumpkin ge founder AK Boboshna Golden Frame Dance Factor Kanglai Park amade Nongin Grove na mateng panglaga pangthokpa thauramadu traditional dancing painting amade sport photography da athoi ehen sing tanake Pumpkin crew ge founder RK Vivek na haikibda Kill the Beat 2.0 asina
थौरक्लिबा तोंगान-तोंगानबा हिरमदा हैसिंगलबा नहा कयागे हैसिंगबा उथुकननबगे मफम अमा पीबनी अखोइगी नाटकी ओइबा जगोई इसै लायेकपा अमदी स्पोर्ट फोटोग्राफी दा मखोइगी हैथोइ सिंथोइबा कया अदु उथुकननबा मफम अमा सेमबनी हाइना फोंदोके अखोइ ngasi pangthokse Hill David 2.0 sigi event jigi अखोइ की पांडमदी building the next generation am अखोइ की इंखलकलिबा नहा मैम जिदा अखोइ की लेरिबा talent मैम जे कई कई expose तौनबा अदुदगी मपाल लमदगी अखोइ की मणिपुर जे चांगदमनबा लाकनबा मोंगी competition अमसुम event अमसुम सिजाबने हाइतारे कोम यूनियन मणिपुर न सिंधुना चथरकलिबा द 9-man knockout football tournament लिसिंगनी कुनिथोय असिदा मंगानी चनबा नुमित की ओइना लोवर कोम कैरा विलेज लोकताक प्रोजेक्ट ngarang मैच असि सानक्रे थौरमददा बिहार गे तिहार जेल गे DIJM थांगमिनलेन कोम SBI इम्फाल गे रिटायर्ड चीफ एसोसिएट L Jiathang Kom FCI इम्फाल गे जनरल मैनेजर T अखुफ्ते कोम यूनियन मणिपुर गे प्रेसिडेंट चुंजा हाउस सरतो अमदे तोंगान तोंगान बा खुंजा कयागे खुलाकपसिंग कोम गे मरुओइबा मियोय कयासो सरुक याखे ngarang मंगानी चनबदा सानखिबा मैच अदुदा रॉयल FC ना लमका सॉकर बु पांजिल निपान अहुमदा माइथीबा पीखे बगल लोइनना ngarang गे टूर्नामेंट अदु लोइसिनखे लोइसिलपदा मरुओइबा बा उमखना ngasi malemgi atai mafamda pangthokibagum World Suicide Prevention Day gi thoram Manipur da su pangthoknakre Regional Institute of Medical Science ke Department of Plastic Surgery da maina pokpasing lainna ba unit ama hangdokre अमदे थमोइगी लैना अवाबा मायोगनरिबा थिनुंगैदगे लाइश्रम इंगोना लेंगापी अमदे मियामगी मतेंग निरकली पोनी टीवी ने संदोक चबा पुंजा सिगी मणिपुरी पाव मिनिंग ताब्रे सिंह बो कनेरबा याथंग निजरी पिनबिरसी